अहानबदा मायामबु चेसम नवासना तरामना ओक्चरी अमदी इकाई खुमनबु उच्चरी ngasi mayamgidamak puduna laksari bawari si London da laiba Pakistani imung amana machanupibu mahaki kazinda luhongu yadabadagi thokhiba thodok amu oidoini wari asibu tabiriba islainaw singna video sibu like number kawbiganu hojikti wari si amuk haurasi 2022 gi July gi tang taruk mafamna England gi Bradford numidang wairam gi pung 8:09 muktarami West Yorkshire Police na haukiba numit kayadagi haibadi June gi aroiba chayoldagi mangkibi nupi amakak thiduna lairami nupi si high risk missing person amani haina police na lawrami police na sumaina case amabu laroklabadi mioi adu kudong thiba nanglambagi chang yamna wangna lei matam se haukriba makai nupi si hingna fangani haibagi asa su sum hantharaklami ayuk lakani numidang amuk oirakani sumaina nongma sum haujiliba makai nupi si safely oina fangani haibagi thajabasu sum manglami adubu police na nupi si bu thibadi leplamde makha chatharaga lairami July gi tang taruki numidang wairam sida police na nupi si bu sum thiraga lakpada Fitz William Street hairiba mafam se yoroklami normal oiba lambi amakhakni lambi sigi mamang thangbada lamhang lei mafam sida mioi sing laktuna fatta hauthi yumgi atek akai pochai aremba chak yenjang amanba mompak na chingba langthoknei asigumba mafam si kayamuk yamna motpagi haibada leiriba pochai mayam si pot amakhak oina ugani mafam sinba thungna yamna cheksinna yengsinabagi police sing asida akanba instruction amakhak piraklami instruction se kayamuk yamna kanna pirake haibada faklang da khara chauna ahoba leiraba changsinduna yengu tongana kari uba fangbagi haibadu yengsallu hairami matawasumna officer amana faklangi ahoba macha ama urami changsinduna sum akoiba duda yengba matamda potsak amada mahaki mityeng adu thamlami fatta hauthi maraksida carpet ama thauri amana chetna punsallaga leibagi mami amakhak urame carpet sigi akoibadana chana thaknabagi arem apa fattaba mayamna koisallaga lei manamsu yamna namthirame adubu carpet asida pulliba thauri si annoba malami amadi motpasu kaya motlamde carpet ki maikai mari si haingna wawa ilami police na carpet sigi manak yawarkpada namthiba manamse yamna kanman khibana sor fawo honba ngamlamde adubu police na asiguma namthiba manamsi yamna munna khangi mikup sida makoina carpet manungdagi karamba potsak fangani haibagi guess tawduna loirame carpet ki mathak sida thawoina tawge yauna fatta hauthi chabagi arem akhak fattaba tiffin na chingba thamjalami kaigino hairagadi carpet asi udanaba hotnaribani yamna cheksinna makoina carpet asi laukhoklaba matung mangdu uriba phibam adu wahaina phongdokpa ngambagi pangal thona kanagumba mioi amagi mafamda leiramde manungda nupi amagi asiba haksang yaurami fajana patta pumthaba haibadu oirami phibam asi yamna fattabana maram oiraga ahanba mityengda asiba mioi asi kanano haiba masak khangba ngamde mekup si fawbadi asiba nupi asi formally oina XYZ kini haiba ngamlamde adubu mafam sida leiriba police ki wakhalda makoina thiduna laklibi high risk missing person adu soidana oiramgani amadi mahakpu thibagi thabaksi swaida loisaladaba mali haina khalame adubu nupi sigi asengba wari si swaidagi horakani nupi si kadaida laikhino haibasi khitang na thairaga nupi sida kari thodok thokhi amadi kari thokhino haibasi investigator na khangdokpa ama mathau tarame Somaya Begum United Kingdom gi Bradford ta sok lising ani da poklame mahaki family si yamna strict oi amadi tradition bu yamna haksin loba imung amakak su oirami mahaki imung si Bradford ta laiba British Pakistani community gi manung sali makhoi gi horfamna Pakistan dagi ni Somaya hotna bakanbi amadi haithoi singthoi bi nupi amakhakni amasung mahakna mangjari ba manglan si phangda yade khanjabi nupi amani Leeds Beckett University da Biomedical Science ki satri amani lairik tamna part time job su tawi wafam asi foreign country da yamna tawnaba normal oiba wafam amakhakni ahal oiraba oirabi mioi sing amadi handicap oiba mioi singbu yengsinbagi thabakni mahakna part time oina tawribasi thabak asi mahakna yamna pamjabasu oirami social media da asumna mahakna irami madudi haurakpada mahak si
मीबु केयर लौबगी लंबी सिदा चटसिरा चटलोइसिरा हाइबगी फिरेप अमखक लौजबा ngamlamde maramdi mahak hiram sida experience amata leite adubu thabak asida yawraba matungdagi punsigi nungaiba mikup ama haibadu oi hairami management team na yamna support pibi amati pukning su thawgatpi team masida mahaki mafam ama kanbangam jaba haibasi mahakidi laibak favani hairami somayana thagatlibasi mahaku thabak pibiriba company asibu oidoini yumlo nabagi matung inna somaya miga punba khotpa kaya tawba nupi macha amanate mahaki imung manungi miyoi singatalei adubu mahi masing tambagi matang sidadi mahak si topni university gi ahan ba sahi gi exam sida mark fazana fanglami sahi kaya ama mathong maram khangdana lairamba punsidagi hojikti aseng ba chatkadaba punsigi lambi sida la e haina wakhalda khanjarame somaya gi family achouba imung ama khakni adubu machoi taraga laiba imung ama oirami imung manungda matam kuinadagi khatna chainaba tawduna lairami maramasina imungi miyoi singi marisi kaya fatlamde somaya gi masagi chahi 13 khak surakpada police ki manakta chatnabagi firep ama khak laurame mahaki mapa mamana hanadagi hauna mahaki luhongbagi matangsi fix tawraga thamame mapuroiba oidoribasi pakistan da laiba mahaki cousin amani somaya nadi luhongba asi masana yadi adubu mahaki mapa yasinna karigumba nangna luhongba asi yadaba taragadi tungda tholakadaba consequence afavo oiroi haina ki hallami asigumba environment da laiba imung amada sahi 13 khak suribi nupi macha amana police ta chatpa haibasi somaya da mathauna maringjel ama laibagini 2020 gi september gi tang 3 ta somaya amadi mahaki masin manau sing namphuda luhongba yaroi haibagi order amakhak police na thoklame order sina miyoi amabu masana pamdana luhongnaba tawbudagi thingi amadi namphuda atopa laibak amada puduna chatpasu thingi amasung kaigumba namphuda atopa laibak ta pukhiba taragasu amuk hanna united kingdom da purakpadasu mateng pangi masigi matung masin manau sing asi tongan ba mafamda thamlami somaya maboki yumda mahaki uncle daud khan amadi mabok punna lairami mafam sida lakpa haibasi mahakidi ningkha tamba fangbagum oirami mapa yasindagi hojikti yamna laplami mahaki pamjaba yansang chaba yarani pamjaba dress setpa yarani amasung marup papang singasu thengnaba yarani khanjarami tv da mahakna pamjaba yengningbasu yengba yarani haina somayana khalami thainagi tradition 11 amadi strict oimalabasu angangda manglaknabagi machak oibra haina aina khanjai laikai gi yumno nabasingi matung inna somaya chahi kaya ama mayumda larik pahanduna thami university fauba chalhande hairame anauba yumsida laklaba matung makha taana larik tamthabagi ningkha tambase fanglami 2022 gi june gi tang 15 numitsi somaya gi thabaksi athengmada tarame numidangi matamda thabaktagi yumda halakpagi video CCTV footage record tawrami ahingi pung 12 minute da yumlomda khongna chalame mathangi ayuksi Bradford normal oirami nungdingi pung 3 minute 35 da somayana magi close friend amada message tharami marup asina pung 3 minute 90 da message reply tawrami marup asina thongnau manakta leiduna mapanda nong chubagi video namduna somayada tharami message asi deliver tawramde marup sina message si deliver tawkhrabra tawdabra habadu check tawramde message deliver tawramdaba aduda somaya gi phone battery loirambasu yai haina khalami matam sum haujin khibagi matung ina marup asina somaya gi khanba horoklami mahakna amuk hanna message thaduna message asi fanglagadi reply tawru hairami adubu reply amata laklamde mathangi numita somaya gi imungda hanglubadadi imung manungna somaya mangkhibagi report file tawduna lairamba thengnarami aroibu oina somaya ukhiba numitchida mahaki uncle daud khan yumda halakpada yumgi main door se hangduna lairamba thengnai masi normal oiba wafam amanate yum manung changduna yengbada evening gi pung 3 makhai muktaba swaida mahaki mayamba muhammad tarus khan phamduna leiba thengnarami daud na tarusta yum sida kaidawrino hanglami maramdi mahak yum sida changbagi ayaba leite mahaki behavior si yamna sathi amasung crime tawkhibagi yamna sangba list amasu lei 2016 gi July gi tang kulumdoi da mahaki poksabi machanupi da yamna tamthina fu chaibagi police na
maral leire haina laukthokhi nupa angangda wari sai haibagi mahakna thang uttuna machanupida thang asina matup kakkani haina fawa kihallami 2016 sida police na Muhammad Tarus mamagi yumda chatpa yaroi haibagi order amakhak thoklami pung mayam ama haukhrabasu somayagi side tagi paw amata pirakpa leite somaya mamangda mahakna karigumba mafam amada chatningba leiragasu chatlamdaida mahaki mabok amadi Daud Khan da inform tawi hairamdana chatpa amuk fawu yaukidri Daud Khan na kayarak hanna hanjan call tawrami voicemail tharami adubu paukhum amata fangde mahaki antina su call tawi hamu oirami ahingi pung 12:13 tawa matamda su mahaki antina call tawi phone paikhalaklamde ayuk amasung nungdinda su call adum tawrami adubu mamai thangda nungdingi pung 1:15 tawa swaida Uncle Daud na somaya mangkhre haibagi missing report amakhak police ta file tawrami police na somaya gi number da hanjan call tawrami call tawba khudingi direct voicemail oina chatlami police na Muhammad Tarus ta su contact tawnaba hotnarami adubu mahak su phone paikhalaklamde missing report tawba numit sigi evening gi pung 5:93 da patrolling satuna leiriba police ki car da high risk missing person ama thiba haugadabani haina information fanglami Carter gets waki shipping container amagi manakta chatnaba hairami mafam sida 2021 gi November dagi masagi chahi yankhai humdoi suraba Muhammad Tarus lay police na mafam se yaurakpada Tarus phi phaudoktuna leirami amadi police ubada makhusu niklami mahaki laifamsi yamna chawba nate mahaksi container dani mayum oiribasi mapanda mahaki car si khamduna lay police na call mayam ama tawrabasu call karigi paikhatribano haina hanglami matam sida thabakta busy oibagini hairami makhata na mahakna 25 June gi nungdin gi pung ani muktaba swaida mamagi manakta hai piba chatlui hairami mahaki matung innadi yumgi thong manungdagi lock tawi mahakna somaya da thong hangnaba call tawi masigi matung mahakna chatlamdaida somaya living room da laiba ude hairami somdana police somaya bu kadna thiri masiga loinana Muhammad Tarus ki mawng matawsu yengsinduna leirami CCTV footage ta yengbada 25 June gi nungdin gi pung 1:23 da Muhammad Tarus mamagi laifamgi area sida yaruklami police constable amada hairiba mafam sigi CCTV footage ki audio tanaba thabak sinarami audio sida nupa amana yamna sauna aigi mangdagi handu hairami masigi matung ai amuk lakhini hairami khara leiraga mina chenbagi khonjel amakhak tarami hairiba nupa simaki amuk halaga khonjel tarami khonjel sida law halaga law haibagi khonjel ni ngahek leiraga nupi amagi pakhatpagi khonjel ama amuk tarami masigi matungda Muhammad ki gari si akoiba sida koithau thauduna leirami Milan Street ta gari khamlami amati gari dagi yamna lumba achawa pot amakhak lautoklami masigi matung chingduna yamna lapna pubu urami 2022 gi June gi tang 19 ki numidang wairam gi pung 5 tawa matamda Muhammad Tarus pu police na kidnapping tawramgani haibagi chingnabada yumpham oiraga farami wahang pawhongi matamda Muhammad na magi memory si kaya fatte hairami adubu yamna ngakningai oiba wafam amadi achawa maralama sira fawba Muhammad Tarus yamna gyan tana leirami mahakna hairami madudi mahaki niski marisi normal ni Muhammad faba numitsida police khara somayana leiramba mabokki yumsida thibu humba tawnaba Amasung yumgi photo kapnaba evening gi pung 3:30 muk taba swaida chatlami masigi matungda Muhammad laiba mafam sidasu chatlami mafam sigisu photo kaplami mathangi numitasu thodoksigi investigation makha chatharaga leirami Muhammad ki laifamgi nakal sida dustbin amalai dustbin asidagi maina tangkhai ama chakhraba mobile phone ama fanglami investigate tawrba matungda phone asi somayagini haiba khanglami 2022 gi June gi tang 19 gi ahingi pung 12:13 chatlami Trafalgar House Police Station da Muhammad Tarus pu amuk hanna police na wahang pahong tawba horami amuk hanna somaya mangbagi matang sida wahang tawrami adubu Muhammad na aseng badu haidoklamde police na nangi nis thibada mateng pangningdabra hanglami matam sida aigidi haifam thokpa haikhre makhata na hainaba aigi ifamda atopa wafamsing leite hairami amuk hanna police na numidang wairamgi pung 5:03 ta wahang pahong Muhammad ta tawrami matam sida su somaya kadai da laibano haiba
asengba khangde hairami amasung mahaki lawyer na makhata na wa haidanaba advice tawrami nangi imagi yumda chatpa yadabagi order laina karigi chatlino hangbada Muhammad na chatpagi maram amadi lay adubu mahakna maram asi explain tawroi hairami magistrate na makhata na pung kuntraga taruk custody da thamnabagi ayaba pirami adubu matung tarakpada investigation tawba loiraga Muhammad Tarus thadokirami July gi tang amada amuk hanna police somayana lairamba area sida laklami mafam sida potsak amana police ki pukning chingselami yotna saba angangwa machugi table amada amasung carpet ki manung thangba sarukta e gi dak laiba thengnarami sample ase laukhatlaga investigate tawnaba thakhirami matung tarakpada e asi somayagi ni haiba khanglami police na Muhammad Taruspu yengsinba leplamde 2022 gi June gi tang kunmanga gi CCTV footage amada mahakna somayana laiba yumsigi duplicate show ama sanba thengnarami yum asida mahak chatpa yabasu nate mamang da police na mafam sigi CCTV audio tabada nupi amaga nupa amagi khonjel tai haijakhibadu matam simaktadani somayagi phone su off laikhribasi phone da Muhammad na rubber gi achobo bag thibagi history fanglami mahakna lairiba shipping container gi manakta leiba CCTV amada mahaki gari si atopa container amagi manakta maning handuna khami camera gi angle sina maram oiraga Muhammad na kari tawri habasi uramde adabu mahak globe upadi urami somaya mangkhra matung numit 13 ni leiraga report amakhak laklami report asina miyambu yamna kihalami 2022 gi July gi tang tarukta somaya gi asiba haksang fanglami carpet manungda yomsenduna patta hauti lang thokfamda thamlambani police na postmortem tawrami somayagi maning thangba saruksida inchi mari sangba yopi ama yaiba thengnerami masina maram oiraga mahaki lungs asi horami doctor gi matung inna mahak si yamna thuna hospital da puramnagadi treatment tawraga farmasu yai hairami adubu matam chana treatment tawdabadagi infection su thoklami pathologist ki matung inna haksang na dakfam kaya amatai masina takpade somaya sidrikanda mangonda attack tawki haibani postmortem gi report sidi somayana siribasi naraga natragana natural oina sibagi mami ama phawba phanglamde mahaki masasi maru oina kok amadi ngakki saruk lawba yaramde maramasina mesi asigi asing maramsi khangdoknaba hotnabada aruba amakhak oirami adubu police ki maikaidagi somayada yamna tamthina amadi hanjan attack tawki hairami Leeds Beckett University gi head na somayabu ningsingduna mahak hotnabi kanbi satri amakhakni amasung class ki atopa satra singnasu mahakpu pamnai hairami July gi tang taruk numidangi pung 8:30 da police na amuk hana Muhammad Tarus ki address ta laklami mahakpu mi hatpagi chingnabada yumpham oiraga police na hallaga farami masigi matung July gi tang 3 ki numidang wairam pung 3:30 da police na Muhammad ta wahang pahang tawba horami police na mangonda haukiba numita aikoina nupi amagi asiba haksang fangi masa asi yamna patta pumthari adubu nupi si somaya oiramgani haina chingnai hairami matam sida nakoina haninglibasi karino haiba ai gyan tade hairami somaya mi hachida nangi khut yawbra hangbada yawde khumlami somaya bu aroibo oina ukhiyo matam sida nang kadai da lei haina police na hanglami matam sida mahak lambi da koithau thawraga lei khumlami amasung mahak long drive chatpa yamna pami hairami matam sida police na amuk nangi dubu somaya gi asiba haksang lang thokfam thiribra haina hangbada wafam asida mahakna yaningdaba phongdoklami matam sida police na somaya gi asiba haksang fangliba mafam sigi manakta nangi gari kari gi park tawrino hangbada laibak asi ningkha tamba laibak amani aina khamningba mafamda gari khamba yai haina khumlami mafam sida asiba haksang phangbaga aigi gari khambaga mari amata lainade hairami nangi dustbin dagi maki phone su fangi haibada madusu ko incidents amakhak oiba yai hairami police na nangna su chatpa yadaba yumgi so duplicate kari gi saribano hanglami matam sida mama si hana heart attack tawkhre maramasina yumgi ki aingonda su leiba mathau tai hairami July ni pangi nungthingi pung 1:3 da mahaki aroiba wahang pahong tawrami police na mangonda CCTV footage ama uhalami matam sida mahak paukhum amata piramde footage asida mahaki car dagi Muhammad na arumba pot ama lauthokpa urami Muhammad na hairami madudi mafam si aigi wakhalda phatta hauti langthokpham oina khalami maramasina phatta hauti langthoklibani hairami police ki wahang pahong mayam sida
Muhammadna pulista aina tawdaba thabak ama namfuda nakhoi mayamna tawi haina utnaba hotnaribasi karigano hanglami adubu mahakna hanjan maral laiti haijarabasu mahakna tawba natte hairabasu mamai thangda mi hatpagi maral siraduna custody da thamlami September gi tang kunda HMP Lich Koba jail amada thajalami mafam sidagi video call gi through da Crown Court ki mangda puthoklami mahakna judge ki mamangda mahak maral laiti hairami mahakna mi hatkhi de hairami adubu police ta mahakna machindi khara thikre hairami asiba mahakna langthoklami amasung phone su mahakna manghanaba hotnaki hairami Bradford Crown Court ta Mohammad Tarus Khan gi trial haurami court ki judge sigi ming Mr. Justice Ganem Kawi Sarkar gi Michael dagi lepiba lawyer prosecutor James Peter na hairami madudi Somaya mayum maktada attack tawraga hatkibani masigi matung lamhang amada fata hauthi marakta langsanki mafam sida kuina leibana maram oiraga asiba haksangsi Somaya gi ni khangdoknaba hotnabada awaba ama oi Somaya gi misigi matangda kari amata khangde hairiba Mohammad Tarus ki statement asi court change tawrami Mohammad ki lawyer na asumna hairami madudi mahaki client si mamagi yumsida Somaya gi asiba haksang langthoknaba karokibani trial gi matamda Mohammad Tarus masasi statement amata piramde matamsida prosecutor na mahakna statement amata pidabagi maramdi mangonda hangakadaba wahangi paukhum leite masina taklabani madudi mahakna Somaya hatpani habisi Somaya bu hatkibagi motive ki matang sina mahakna Pakistan da leiba cousin amada luhongu yadabana maram oiraga imungi izat laikha tahalle haina khanbagi oidorini Mohammad ki lawyer na mahak ki client na Somaya hatnabagi maram ama phawba leite hairami Somaya bu hatnabagi maram leiribadi client gi mayamba amati Somaya gi mapa yasinni hairami Somaya gi antina hairami madudi Somaya na police ta luhongbagi matangda complaint tawba sina mahak ki mapa yasinasi mimangda ikaiba pire haina khalami amasung asaw batana pig thalami adubu wafam mayam asi tanaba yasin court ta lakte maramde mahak January gi tang 9 da mahak ki nupiga khainaraba matung Pakistan da halaga satkirami Mohammad ki lawyer na hairami madudi yasin na macha nupibu yamna strict oina thamlami amasung ningthi nuwaina su tobiramde mapana maram oiraga Somaya gi punsi hingna norokta leibaga chap manai haina makhata na hairami adubu prosecutor na mahaki wafam asi yamna kanna yaningdaba fondoklami Mohammad Tarus na Somaya gi asiba haksang langthokkibagi responsibility khakta natte prosecutor gi Michael dagi evidence sing asigi matung ina Mohammad Tarus na Somaya hatkibani utlami CCTV footage ta yamna sauna wangangba yungi duplicate ki saba amadi aroibo oina Somaya da phone toba mayam se hairami prosecutor na makhata na hairami madudi karama matamda Somaya hatki haibadi haibangamde adubu mahaki uncle Mohammad Tarus lakiba mikup swaidani Somaya hatkibasi maramdi masugi matung kana amataga Somaya ga paw fauna bangam khidre hairami detective amana court statement pirami madudi jungi tangkun mapanda Mohammad pu wahang pawhang tawrikanda mahaksu punale matamsida Mohammad na mangonda asigumba case sida dandi se kayamuk fangi hanglami matamsida detective na mi hatpagi case tadi punchi chupagi jail da leiba yai hairami makhata na Mohammad na soibadagi khanghaudana mi hatpagi matangdadi dandi se kayamuk fangani hanglami matamsida detective na madudi judge na khangani hairami jail manungda fangliba charak tugi tangkhai khaktamak leigadabani haibasi chumbra haina su Mohammad Tarus na haglami wafam sisu judge ki makha poli hairami wafam ase taraga prosecutor na mara leitaba mi amanadi asigumba wahangsi kedawnungda hangloi hairami Mohammad Tarus na yamna haisingna hangkhiba wahangni hairami numit tarani trial tawro matung evidence mayamsi jury gi mangda thamlaba matung numit humni lauduna chawrakna pung mapan makhai muk changna jury members mayam gi marakta khannaraba matungda jury gi final judgment piraklami Mohammad ki statement madudi mahak ti asiba khak langthokpani amasung thodok asida mahak yaudi habasi aran mani hairami thodok sida Mohammad Tarus na Somaya hatpagi mara leire hairami masigi matung mapunsi chupagi jail da leinaba lauthoklami judge na dandi lauthokku matamda Mohammad Tarus na bail gi apply tawu matamdadi mahak hanurani masagi chahi humdragani pan surani hairami haijaningbadi jail da chahi 15 leitri fawba payroll gi apply tawbasu ya halamde India oigera
Pakistan oigera UK oigera ijat ki mingda crime tawbasi lebak mayam amada tawi namfuda luhongba machanupi oibisingda akanba pressure piba amasung imungi mingchat thigani haiduna nupi amagi punsibu kaisu laitana khanbasi South Asian community gi tongan ba mafam kaya amada uba fangi akhoi masel amaga maduna chumi maduna lali haina bagi mahuta amato oina akhoi gi oiba wakhalon amadi samasi wakhalonda ahungba amakhak purakma mathau tai ngasigadi matang asida wari asilo sinjarage mayambu thagatchare